चैनल सिगी मैकेदगी मैम द हेल्थ टिप्स अमंग असिदी शेयर तौजगे नौनिनी से लेपुरे मैम शेयर तौब ngamjahudre मैम दुगी नमक ngakpigini aduga ngasidagi मैम sang नाइन अपडेट पिबा पिजरागे aduga sigi content si मैम sigi health tips se दुगी मतिक मैम ना खंगजिन बद काना गनि खनबा content मनि मालेम पुम दजिक संदुरगलिबा covid-19 gi matang dani aduga hujeu je khoi manipur su covid-19 adugi matik sholaba state amasu oiribani aduga si yumthong khudimak da hujik si khoi manipur su covid-19 positive oiba lairak laba gumba phibam amada laklaba matamni hujik si myam aduna imung amada covid-19 positive oiba miyo ama yauragadi haide khoi imung asida khoi kamaina laigini aduga mataw karamaina khoina sigi laichat asigi ngak-thokna laiminagani habisiki matangda samjaba content amani myam duki matik kanaba content aduga myam sigi video si kanai khanbiragadi sinjo shoidana myam mipu khudimak da video si share tobiramo haijari aduga myam se share tawjarage yumgi miyoi ama covid-19 naduna leiba matamda leina asidagi isa ngak-thoksanaba pambaising haiba topic sini myam yum amatada leiminariba miyoi ama covid-19 test tawbada positive oirakpa haibisina positive oiriba misak adusu oidaba ekhoidasu yamna nungnangningai oiba phibam ama oihanba yai New York City ki khwaidagi sawa healthcare provider oiriba Northwell Health ki infectious disease internal medicine gi physician Dr. David Hisbok nahai masi khanadaba yadaba yamna maruiba phibam amani maramdi yum amatada leiminariba miyoi ama covid-19 positive oiba haibisi yum dugi atopa miyoi singdasu infection gi risk da 50 rom oi haibisi aikoina khangi lainga kisana kanglon gi matungina haujikti covid-19 positive oiraba miyoi sing masagi mayumda leijaba yare aikoi isabusu laina asina sohandana yumda leiminariba covid-19 naraba miyoi adubu mateng pangba madi mapu senabiba yanabagi dama expert singna piba makhagi kanglon singasi khangjinba mathau tai test tokthokpa karigumba yumda leiminaba miyoi ama covid-19 positive oirabadi yamna tuna covid-19 PCR test ama tokthokadabani haina Los Angeles ta leiba Solis Health ki medical director Dr. Scott Brownstein haidi Brownstein makha taraduna hai test tawbuda negative laklaba phawbuda infection tawba kuidribana maram oiraga viral load adu test tawbuda khangma ngambagi sang yaudabana maram oiraga false negative oiramba yai aikoina khangi madudi virus asida expose tawkhraba matung numit mangani tareni ta test sensitivity ki sang yamna hengalai maramaduna hairiba matamasigi manungda natragana matungda anirak suboina covid-19 PCR amukka test tabu mathau tabayai kariguma test tabuda khudong sadraba natragana tauraroi haina khalagadi laina asigi layong ulaktraba matung numit taraga marini quarantine tawdun leiba haibisisu atopa pambai amani covid-19 positive oiraba miyoi aduga contact tawraba mipung khudimakna mari lainaba miyoi singa pau pigadabani yumgi miyoi singa madi nakna loina ruba miyoi khudima positive oiramba yai haina lawgudabani haina su Brownstein makhatari contact tawbigi sang hanthaba covid-19 na naraba miyoi sing sienabagi guideline da United States ki Center for Disease Control and Prevention na hairi madudi covid-19 positive oiraba miyoi adu masana yumgi mi ataidagi tongana legadabani ngamlagadi covid-19 positive oiraba miyoi aduga imunggi atopa miyoi singa tumpham ka amasum bathroom pulloidabani yum aduda lairiba mipung khudimona covid-19 positive oiraba miyoi adudagi yamdrabada fitaruk lapna leigadabani covid-19 naraba miyoi adu layung ulakpa numitagi natragana test tawbada positive oirakpa numitagi yamdrabada numit taraga marini quarantine tawduna leigadabani kharakanna naba miyoi singi oinadi numit masing hena quarantine tawba mathau tagani hainasu Brownstein hairi achinba yumda leiba oiragadi covid-19 naraba miyoi adu atopa miyoi singdagi hek yari makhai lapna leigadabani haina Northwell Health ta infectious disease division gi attending physician amasum assistant professor oiriba Dr. Bruce E. Hisna haidi Dr. Hisna hai ayamba matamna positive oiba miyoi adudagi lapna leiba helibagi matik virus asida expose tawrabasu anemba dose ta tawgani viral load apikpana infect tawba miyoi amadagi viral load ki sang yamna wangbana infect tawba miyoi amana hena kanna naba heli habigi khudam kya marum lai
Anaba miyoi adubu senabadi adumak yai adubu mathau taba matamda khaktang manakta changadabani. COVID-19 naba miga laiminaba miyoi singna anaba miyoi adugi asa athak piba changba matamda ka manung aduda kuina lairoidabani hainasu Dr. Hirsch na makhatari. Thongnau hangduna thamgadabani. Lainariba ka manungda nungsa marang kaina changbugi phibam phagathanabagidama hek yariba makai thongnau hangduna thamgadabani. Masigi matangda Dr. Hiserbak na hai ka manungda virus singna akupa droplet singda yauduna leiba ngami amadi atopa miyoi singda infect tawba ngami maramaduna matam punamakta thongnau hangdoktuna thamba haibasi yamna maru oi. Mask upkadabani. Centers for Disease Control and Prevention hairi madudi anaba miyoi singna atopa miyoi singi manakta leiba matamda mask upkadabani amadi makhoige leiminariba miyoi khudingmaksu mask natragana maikhum phi upkadabani. Mask uppagi matangda phongdokladuna Dr. Hisbak na hai anaba miyoi adugi naton amasum sindagi tholakadaba respiratory infection sing adu mask na phajanba ngami adubo anawo data gi matung inadi mask uppasina nadaba miyoi singbu narakadabadagi su ngakthokpa ngami haiba utli. Mask uppana virus asidagi mapung phana ngakthokpa ngami haibagi guarantee pidragasu laina asi narakpa yabagi sang adudi nem thanba ngami hainasu makna makhatari. Makna hai surgical mask asi maru oina uppa matamda section na nakalda nungsit changhandana uplagadi yamna phai. Phigi maksing asisu karimata uptabadagidi masini hena phai aduga anima asi upningai leitragadi sweatshirt ama naton phawba singkhatuna uppana khajiktang oirabasu ngakthokpadi ngami. COVID-19 naraba miyoi amagi manakta naksinba matamda googles ama uppana mitki mucus membrane da virus asina hakthengnana sanglakadabadagi ngakthokpa ngami hainasu Dr. Hisbak na makhatari. Khut hamgadabani amadi postai sing disinfect tokthokadabani. CDC na hairi madudi ising amadi sapon sizinaduna yamdrabada second kun changna khut sa toina hamgadabani. Maru oina anaba mi manakta changluraba matungda soidana tawgadabani. Karigumba sapon amadi ising phangdragadi yamdrabada sada humfugi sangda alcohol yawba hand sanitizer sizinaduna khut singdokadabani. Hamdaba khutna mit naton amadi sin pairoidabani. Anaba migi manakta leiba matamda khut hamba haibasi yamna kanai amadi nariba miyoi dusu khut hamba yamna maru oi haina Dr. Hisbak na phongdokli. Toina paithok paisin tawba potlamsing khudam oina thonggi khut paifam light ki switch handle table toilet ki potlamsing amadi electronic ki potlamsing su sengdokpa amadi disinfect tawgadabani hainasu CDC na recommend tawri. Asigumba potlamsing asi ising amadi sapon natragana disinfected sizinaduna singdokpa yai hainasu CDC na hairi. Afaba chinjak chagadabani. Supplement ama chagadra charoidra haibagi matangda doctor ka tanagadabani adumoinamak hena maru oiribadi afaba haksangda kanaba chinjak chaba amadi haksanggi arumba hengatanaba honaba haibasini. Stress leiba amadi tangdu leitadraba haujiki tangkak asidadi haksanggi arumba hengatpa haibasi irai laina hekta oiba yaba phibam amani. Hiram asigi matangda Dr. Hisbak na hai hakselgi oiba akaknaba laina layok natragana phibam kharana miyoi amabu COVID-19 gi complications sing mayok nahanba yabagi sang wongkhat hali haibasi aikhoi khudimangna khangi aduga hairiba hakselgi khudongchadaba sing asigi manungda kaya amadi punchi maril hongdoklaga phagathanba ngami. COVID-19 naba matamda hena sathi hanba chinjaka mari leinaba hakselgi khudongchadaba singi manungda thamoigi laina sing haksang noiba haksang ka hena noiba non insulin dependent diabetes mellitus asina singba yauri. Thajaba yaba mafamdagi phangba I paw khaktangbu lawba marup mapang singna yimgi miyoi singna haiba amadi social media dagi phangba I paw sing asi tabar asumba manba amadi taba nungaiba oiragasu COVID-19 gi matangda I paw lawge hairabadi expert singna support taba thajaba yaba mafamdagi phangba I paw khaktamak tabiyu haina Los Angeles ta leiba Solis Health ki Medical Director Dr. Scott Brownstein hairi. Social media da phangliba information sing asi vitamin gi sang yamna sizinabadagi hauraga ising asabana irujarabadi COVID-19 dagi ngakthokpa ngami haibana singba phawba aranba mayam ama yauri. Asigumba
information asi ayambana yumpham yaudaba natragana lali hain utkraba ngaktani khara amadi yamna khudong thiningai oiba phoba yauri hainasu Brownstein makhatari aikoi bo hakthengna layeng biriba doctor sing CDC natragana World Health Organization singba thajabe aba maphamdagi phangba information sing katama logodabani hainasu akhang ai singna share tobiri dugumyam sigi topic si aduki mati hauji hauji laichet asina Manipur su mafam khudimukta sandokdibinina aduki mati kanaba content hamani haina mayamna khanjai aduga imung khudimak soji id covid-19 positive oiragasu yum da ji ayamana isolation tawraga leiraba ngaktani aduna mayam sugumba lakhot phamthokpa yaba section thorang singsi lakhot piu haina channel sigi mekedi gi mayam da haijari aduga hauji oina video si matang aselu sinjarage aduga nungai khanbi ragadi soidana share to biram thank you